Unsa thot nauna masek mangal thok na lei ke hairabati numit khudingi chang naina chia seed, flax seed, numitlei maru, sesame seed asina chingba sing ase chabayai haina akhang ahai singna phongdorakli. Akhang ahai singna phongdorakpagi matung ina chia seed ta omega 3 fatty acid ki chang wang na yawi masina hakchang da inflammation thokpa du hantha handuna unsa dagi mangkhiba moisture adu hanjil handuna thot noba unsa gi masak ama oihali. Flaxseed ta lignans hairiba nutrients asi yauba maramna flaxseed ta khaiduna natraga tinglaga chabana hormone chang amada thamduna phuri uring thokpa hanthali. Masida sunatana unsada thengnaba khudong chadabasing phahanbada mateng pangduna kuchu kumen nganthok-hali. Mairen maru chabana masida yauba jinkna phuri uring ngakthokpaga loinana hakchangda collagen shungbagi chang hengat-hali. Numitlai maru chabana masida yauba vitamin E na unsada UV ray na sokhanba amade chahiga chanadana ahal oiba du ngakthokpa ngami. Hemp seed ta gamma linolenic acid yauba maramna hakchangda inflammation thokpa amade hormone chang amada thamduna unsa fana thambada mateng pangi. Sesame seed chabana masida yauba selenium amade magnesium na unsagi elasticity hengat-hali. Black seed tana thymoquinone yaubana inflammation thokpa hanthahanbaga loinana masida yauba antibacterial ge magun aduna unsa khrang lauba machi hakachaganba amade unsa chekhaiba hanthahali haina akhang ahai singna makhatana hairi.